Roger pakhale sana nang yam phate nangi mapok to nusiba karino phawdri bese angakpani phana nang handar hoidun hasu makoi bu halu haira basu nang bu hek apopa bu ngam basidi taibang site chanade sa phawa mama mapa nusiba masu khangi sana mama maise mun payade sina mama gi usinoi dori bane phare phare aine thongmoi oine thorang to rohi ge hoi mama Roger thongmai lo basakre kanam to ujingai tanza do de eni domina sangla e chisia eni wala ngang de domina tasilaga phammi jeni nungai tana dapna chisia mamo se kesu tawroyi pabo ai babunga wari sana da basa yam ware pabo makeup thoklo na sabun usi da bro pabo eni mapi do tap tap tara e Roger su sangla e enia babungjo ai babunga wari yam de sana anbi babungi khonjase ai am taninge ba enia babungi su tawroise kapkon exam su kui jabana tra chalo lari paro eni mapi do tai thoklaga mapa bu monu sine namlaga sakre Roger na mu tawraba candle dogi mahut sinuna thaumayoina nakan nakan da thale mama ibudo kramlaga puja tawbadi loire andubu mamodi sida dum leiraga thaumaise cheksina sina biu hoi hoi nangsu thingne chanaba tawro hoi mama Jenny do thokre mayam do Jenny da yenga e Jenny kamdore mama mamo do sangna sino matam kradi maram de thaumai da mut payade phare phare kaisu thoi tokpadi tawroi ko mama ai dum do bodi haiba ngamje ado ba to pasang sare yamung da power yam na dilei ba oire roi marsi do kapaga kharili nano iswar thang da gi chama di isu bo asuk yeng kina ali basi bo imase kapla no se na sa si yeng mangam je toklo ai ya ba iswar bu khuram se mamo gi su tawroi phare phare thenge matam su hanna ba tawro asom da su ne ichi hoi do pakhatlamani hoyenti Jenny lao se mama machadu sakre eni maki kada kaplaga lay khaigin yamwa nangna si am phatri ba nangmo minung shi haiba si poktra ba hoi nang handarni anobo handarni thamoi panda brayamwa eni maki phone lo thoklaga mapagi phone dagi tomina lahauba SP gi number do call tawi hello kaka ai eni ne Jacob ki masanu pi ne oh khange pema kido ba yawragi nangba kaka ai ngasi phau apopa ipado ba haidok tabani adabo ngasi di kaka da hairagi hayo isana hainingbo bu kaino kaka ai amungi le phamdo khangi SP dunga e ha itaba yamna thapa umang amada leibani ai bu maphamdo da yamungna supu birure adabo mana ai bu thilakpadadi inang nai madodi ai su khangde ado ai amungi le phamdi phasina khangi phare ado kai dosige haibadi mafam du salu si hari bro hoi hayeng ayuk tane ai to min kaka hoi da lak lage icha la kanu kaka hoi na lake atopo police amoda purak loi ekhoi ni khakna muksa si hoi kaka phare thamo eni mama tumlam loi khangbani na mama gi ka do mung la i imase kaino tawri do ba tomo thenge ton mapuroi bagi photo do dok katlaga khrum laga lerami ton tablapna eni chop tomoro ai tomning deba kai kha koi drabani adoiraga nane larik pathok luro imase ai hayeng ni sunday ni na imana mi hoide satluge ko ton sauna si condition sida bo koi basaning baga phawbra ima pele noi ni bo poklu bagi mahiyale noi among na ne napa bong hat lesanu nang na ne ayo ne hat ki halu law eni do makol thok na kapi imase adum no hai gano ba eni do hairam laga ma ki kada amuka paga senkre ton su kapi taina fam khangra duna masada taina ribani chai khai se thokluraga nungai rak traduna pena kapsai namito hokre eni ganta na hogalaga thorakle secretary duna bema kaidano kaka imanabi hoide exam gi kaino khara tanaruge tawbani phare
ꯑꯦꯅꯤꯗꯨ ꯊꯣꯔꯛꯂꯦ ꯑꯦꯁꯄꯤ ꯄꯣꯏꯔꯩꯁꯨ ꯉꯟꯇꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯎ ꯂꯥꯎ ꯑꯦꯅꯤꯅ ꯀꯥꯔꯗ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯎꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯦꯅꯤ ꯃꯕꯨꯡꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯣ ꯁꯨꯝ ꯇꯥꯛꯄꯗ ꯑꯦꯁꯄꯤꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯟꯅ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤꯗꯨꯅꯤ ꯑꯣ ꯑꯩ ꯈꯪꯉꯦ ꯅꯧꯄꯥ ꯑꯣꯏꯗꯣꯏꯔꯥ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤ ꯂꯧꯈꯠꯂꯨꯕꯗꯣ ꯃꯐꯝꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯀꯥ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯦ ꯁꯣꯝꯗꯅ ꯇꯣꯟ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄꯗꯨꯗ ꯂꯩꯔꯝꯗꯕꯗꯒꯤ ꯊꯣꯔꯛꯏ ꯇꯥꯗꯥ ꯑꯩꯈꯣꯏ ꯑꯅꯤꯗꯨꯕꯨ ꯊꯣꯛꯈꯤꯕ꯭ꯔꯣ ꯍꯣꯏ ꯃꯦꯗꯥꯝ ꯀꯥꯔ ꯑꯃꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯇꯣꯟ ꯀꯩꯝꯇ ꯈꯨꯝꯗꯦ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯁꯤꯡꯅꯣꯕ ꯄꯤꯛꯂꯤꯉꯩꯗꯅꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯁꯨ ꯐꯔꯝꯒꯗꯧꯕꯅꯤ ꯄꯤꯡꯀꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯔꯥꯡ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒꯅꯦ ꯃꯋꯥ ꯎꯅꯕ ꯆꯠꯈ꯭ꯔꯦꯗꯅ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯏꯆꯥ ꯏꯅꯤꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯀꯣꯏꯗꯧꯔꯤꯒꯦ ꯏꯆꯝ ꯆꯝꯖꯅ ꯂꯩꯖꯔꯤꯁꯤꯕꯣ ꯇꯥꯗꯅ ꯎꯍꯧꯗꯅ ꯇꯝꯂꯛꯂꯕꯅꯦ ꯑꯣ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯁꯨꯅꯦ ꯃꯤꯒꯤ ꯃꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯏꯆꯥꯗꯣ ꯄꯤꯡꯀꯤ ꯌꯥꯝꯅ ꯐꯠꯇꯦꯗ ꯐꯠꯇꯕ ꯍꯥꯏꯕꯕꯨꯅꯦ ꯃꯄꯥ ꯃꯃꯥꯕꯨ ꯍꯥꯠꯄ ꯉꯝꯃꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯚꯥꯞ ꯆꯦꯟꯕꯒꯤꯅꯦ ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ ꯆꯥꯛ ꯊꯣꯡꯂꯁꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯁꯪꯂꯒ ꯌꯥꯃꯨꯡ ꯆꯥꯛ ꯄꯤꯖꯁꯤ ꯍꯣꯏ ꯑꯁꯣꯝꯗꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯤꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯀꯅꯥꯅꯁꯨ ꯆꯪꯕ ꯉꯝꯗꯕꯅꯤ ꯀꯤꯅꯕ ꯃꯐꯝꯅꯤ ꯑꯩ ꯈꯪꯉꯤ ꯀꯀꯥ ꯑꯗꯨꯕꯨ ꯑꯩ ꯌꯥꯃꯨꯡꯕꯨ ꯎꯅꯔꯒ ꯄꯥꯕꯨꯡꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯃꯆꯜꯂꯩꯕꯁꯨ ꯍꯥꯠꯂꯣ ꯍꯥꯏꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯇ ꯃꯤ ꯀꯅꯥꯁꯨ ꯆꯪꯗꯕꯒꯤ ꯃꯔꯝꯗꯤ ꯅꯣꯏ ꯌꯥꯃꯨꯡ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯈꯥꯝꯂꯒ ꯁꯨꯛꯂꯕ ꯎꯃꯪꯗꯨꯗ ꯂꯥꯛꯂꯦ ꯑꯦꯅꯤ ꯃꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯦ ꯑꯦꯁꯄꯤꯗꯨꯁꯨ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯁꯤꯗ ꯎꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡ ꯂꯧꯈꯠꯈꯤꯕꯗꯣ ꯑꯁꯤꯗꯗꯤ ꯅꯠꯇꯦ ꯌꯥꯃꯨꯡꯅ ꯑꯩꯕꯨ ꯄꯨꯔꯛꯄꯗꯣ ꯑꯁꯤꯗ ꯍꯥꯟꯅ ꯌꯦꯡꯂꯨꯔꯁꯤꯗꯅ ꯍꯣꯏ ꯀꯀꯥ ꯔꯦꯒꯥꯟ ꯂꯤꯑꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯔꯤꯁꯨ ꯐꯪꯗꯕꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯌꯨꯝ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯎꯅ ꯋꯥꯅ ꯀꯨꯞꯄ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯅꯤꯗꯨꯅ ꯌꯦꯡꯂꯨꯏ ꯑꯦꯅꯤ ꯉꯛꯅ ꯀꯀꯥ ꯌꯥꯃꯨꯡꯒꯤ ꯒꯥꯔꯤꯗꯨꯅꯤ ꯃꯥꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯇꯣꯡꯂꯛꯄꯗꯣ ꯃꯐꯝꯁꯤꯗ ꯒꯥꯔꯤꯁꯤꯅ ꯀꯔꯝꯅ ꯊꯧꯔꯛꯏꯕ ꯐꯥꯎꯔ ꯂꯩꯔꯕꯅꯤꯅ ꯂꯣꯏꯅ ꯉꯝꯂꯦꯗꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯐꯔꯦ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯂꯥꯎ ꯑꯅꯤꯗꯣ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯉꯛꯂꯤꯕꯗꯤ ꯃꯄꯥꯟꯗ ꯄꯤꯛꯅ ꯎꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯌꯥꯝꯕꯣ ꯌꯥꯝꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯣꯏ ꯀꯀꯥ ꯑꯅꯤꯗꯣ ꯀꯥ ꯈꯨꯗꯤꯡ ꯆꯦꯛ ꯇꯧꯏ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯆꯥꯎꯔꯕ ꯀꯥ ꯑꯃꯅ ꯕꯥꯁ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯦꯅꯤ ꯍꯔꯥꯎꯅ ꯌꯥꯝꯕꯣ ꯑꯩ ꯂꯥꯛꯑꯦ ꯑꯕꯥꯁ ꯑꯦꯅꯤꯒ ꯑꯦꯁꯄꯤꯒꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯕꯥꯁꯀꯤ ꯃꯁꯥꯗꯨ ꯅꯣꯝꯃꯤ ꯌꯥꯝꯕꯣ ꯇꯥꯕ꯭ꯔꯣ ꯃꯤ ꯌꯥꯝꯕꯣ ꯑꯦꯁꯄꯤꯗꯨꯅ ꯑꯕꯥꯁꯀꯤ ꯃꯊꯕꯥꯛ ꯃꯌꯥꯗ ꯃꯤꯍꯨꯜ ꯆꯣꯡꯕ꯭ꯔꯥ ꯌꯦꯡꯉꯤ ꯃꯤꯍꯨꯜꯗꯤ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯤꯅ ꯑꯦꯅꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯀꯀꯥ ꯄꯥꯕꯨꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩ ꯍꯤꯞꯄꯒ ꯂꯩ ꯏꯃꯥꯁꯤꯅ ꯍꯥꯏꯕꯗꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯆꯠꯀꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯕꯥꯁꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯀꯃꯥꯏꯅ ꯇꯧꯕ ꯑꯦꯅꯤꯗꯨ ꯀꯞꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯊꯦꯡꯅꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯄꯥꯕꯨꯡꯒ ꯌꯥꯃꯨꯡꯒꯗꯣ ꯊꯦꯡꯅꯔꯝꯂꯅꯤ ꯀꯩꯒꯨꯝꯕ ꯑꯅꯤꯗꯨꯅꯁꯨ ꯑꯄꯟ ꯅꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯄ ꯉꯝꯂꯔꯣꯏꯀꯣ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯌꯥꯃꯨꯡꯁꯦ ꯄꯨꯈ꯭ꯔꯁꯤ ꯀꯀꯥ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯨ ꯂꯣꯏꯅꯔꯛꯇꯦ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ ꯑꯩ ꯁ꯭ꯋꯥꯏꯗꯅꯦ ꯂꯥꯏꯟ ꯐꯪꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯅꯪ ꯂꯩꯔꯝꯃꯨ ꯀꯤꯕ꯭ꯔꯣ ꯀꯤꯗꯦ ꯀꯀꯥ ꯍꯣꯏ ꯌꯦꯡꯉꯨꯔꯣ ꯑꯦꯁꯄꯤꯗꯨ ꯂꯥꯏꯟ ꯂꯧꯅꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯦꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯀꯤꯕ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯗꯨꯒꯤ ꯃꯌꯥꯏꯅ ꯑꯀꯤꯕ ꯐꯥꯎꯗꯕ ꯃꯈꯩ ꯑꯕꯥꯁꯀꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯏ ꯌꯥꯝꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯗꯔ ꯑꯣꯏꯅ ꯄꯣꯛꯂꯤꯁꯤꯕꯣ ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯩꯒꯤ ꯂꯥꯏꯕꯛ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯅꯣ ꯑꯦꯅꯤꯅ ꯀꯞꯂꯤꯉꯩꯗꯨꯗ ꯑꯦꯅꯤ ꯑꯃꯗꯨꯒꯤ ꯊꯋꯥꯏꯗꯣ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯑꯦꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅꯣ ꯀꯤꯒꯅꯨ ꯑꯩ ꯅꯣꯏ ꯌꯥꯃꯨꯡꯒꯤ ꯊꯋꯥꯏꯅꯤ ꯑꯦꯅꯤ ꯉꯛꯅ ꯀꯔꯤ ꯑꯩꯈꯣꯏ ꯌꯥꯃꯨꯡꯒꯤ ꯊꯋꯥꯏ ꯃꯥꯅꯤ ꯑꯩꯁꯨ ꯑꯦꯅꯤ ꯀꯧꯏ
ꯑꯩ ꯃꯇꯝ ꯑꯃꯒꯤ ꯋꯤꯁꯅꯤ ꯑꯦꯟꯖꯦꯜꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯁꯤꯅꯤ ꯑꯩꯒꯤ ꯚꯣꯀꯦꯜꯁꯦ ꯅꯣꯏꯒꯤ ꯌꯥꯝꯕꯨꯡ ꯈꯛꯇꯗ ꯇꯥꯍꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯇꯥꯔꯣ ꯉꯁꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯁꯦ ꯃꯍꯥꯛ ꯍꯟꯇꯔꯅꯤ ꯃꯇꯝꯗꯨꯗ ꯋꯤꯁ ꯑꯃꯗꯤ ꯍꯟꯇꯔ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯅꯨꯡꯁꯤꯅꯔꯕꯁꯨ ꯂꯧꯅ ꯂꯩꯅꯕ ꯌꯥꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯟꯇꯔ ꯖꯦꯛꯅꯤ ꯋꯨꯜꯐꯅ ꯍꯥꯠꯈꯤꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯑꯁꯤ ꯊꯥꯈꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯈꯤ ꯅꯣꯏ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯖꯦꯛꯀꯤ ꯁꯥꯌꯣꯟꯅꯤ ꯑꯦꯅꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯊꯋꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯄꯣꯛꯇꯁꯨ ꯀꯣꯛꯂꯔꯣꯏꯗꯕ ꯁꯥꯞ ꯃꯌꯥꯝ ꯑꯃ ꯁꯣꯟꯈ꯭ꯔꯦ ꯏ ꯃꯔꯤ ꯑꯣꯏꯔꯕꯁꯨ ꯚꯦꯝꯄꯥꯌꯔ ꯋꯥꯔꯜ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯍꯥꯠꯄꯒꯤ ꯋꯥꯈꯜ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯝꯕ ꯋꯤꯁꯅꯣ ꯅꯪꯁꯨ ꯃꯇꯝ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯅꯪꯅ ꯖꯦꯛꯄꯨ ꯅꯨꯡꯁꯤꯕ ꯑꯗꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯦ ꯑꯩꯒꯤ ꯁꯥꯞꯇꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏ ꯁꯥꯞ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕꯁꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯌꯥꯝꯕꯨꯡꯒꯤ ꯇꯨꯡ ꯏꯜꯂꯅꯨꯋꯣ ꯑꯩꯗꯤ ꯃꯄꯣꯛ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯔꯣꯏ ꯊꯋꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯍꯛꯆꯥꯡꯗꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯁꯨꯞꯅꯒꯤ ꯖꯦꯛꯀꯤ ꯁꯥꯌꯣꯟꯗ ꯈꯛꯇꯗ ꯆꯪꯕ ꯉꯝꯒꯅꯤ ꯅꯪ ꯑꯐꯕ ꯋꯤꯁ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦ ꯅꯪꯗꯤ ꯑꯄꯥꯝꯕ ꯈꯛꯇꯅꯤ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯅꯪꯗꯤ ꯊꯋꯥꯏꯗꯨ ꯁꯥꯎꯕ ꯍꯧꯔꯛꯂꯦ ꯃꯥꯅꯤ ꯑꯩꯗꯤ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕꯅꯤ ꯌꯥꯝꯕꯣ ꯃꯤꯀꯞ ꯊꯣꯛꯑꯣ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯅ ꯍꯥꯏꯕꯁꯦ ꯅꯪ ꯏꯟꯒꯅꯨꯋꯣ ꯃꯍꯥꯛ ꯑꯩꯒꯤ ꯖꯦꯛꯅꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯥꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯛꯆꯥꯡ ꯀꯠꯊꯣꯛꯂꯒ ꯃꯄꯣꯛꯇ ꯊꯋꯥꯏ ꯑꯣꯏꯔꯤꯕꯁꯦ ꯊꯋꯥꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯈꯥꯏꯗꯣꯛꯍꯟꯒꯅꯤ ꯑꯦꯅꯤꯗꯨ ꯀꯞꯄꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯑꯦꯁꯄꯤꯗꯨꯁꯨ ꯊꯦꯡꯅꯔꯦ ꯏꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯀꯀꯥ ꯆꯠꯂꯁꯤ ꯍꯣꯏ ꯂꯥꯏꯟꯁꯨ ꯐꯪꯗ꯭ꯔꯦ ꯑꯅꯤꯗꯣ ꯍꯜꯂꯛꯑꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯇꯣꯟꯗꯨ ꯏꯁꯧ ꯂꯥꯡꯂꯤ ꯂꯥꯛꯇ ꯂꯥꯛꯁꯅꯣꯕ ꯏꯃꯨꯡꯁꯤꯗ ꯇꯥꯔꯤꯕ ꯗꯁꯥ ꯃꯌꯥꯝꯁꯦ ꯃꯥꯁꯨ ꯈꯪꯉꯤꯅꯦ ꯍꯥꯏꯕ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯆꯥꯁꯤꯡꯅꯣ ꯏꯄꯨꯔꯣꯏꯕꯗꯣ ꯁꯥ ꯑꯣꯏꯖꯔꯁꯨ ꯃꯥꯗꯤ ꯑꯊꯣꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯄ ꯊꯥꯒꯠꯄ ꯅꯠꯇꯦꯕ ꯃꯤꯅ ꯍꯦꯟꯅꯕꯨ ꯐꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅꯦ ꯀꯥꯏꯗꯅꯣꯃ ꯆꯠꯂꯒꯅꯦ ꯁꯤꯖꯅꯤꯡꯉꯦ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥꯁꯤꯡꯁꯦ ꯑꯦꯅꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯑꯦꯅꯤ ꯃꯃꯥꯅ ꯆꯩꯔꯅꯤ ꯈꯟꯗꯨꯅ ꯀꯤꯔꯨꯞ ꯆꯪꯂꯛꯏ ꯇꯣꯟꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯀꯨꯝꯊꯔꯛꯄꯒ ꯃꯄꯥ ꯍꯤꯛ ꯆꯥꯅꯔꯦ ꯇꯣꯟ ꯁꯥꯎꯔꯒ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯈꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯑꯦꯅꯤꯁꯨ ꯀꯞꯂꯛꯂꯦ ꯏꯃꯥꯁꯦ ꯅꯪꯁꯨ ꯁꯤꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯅꯣꯕ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯂꯥꯕ ꯋꯥꯔꯛꯇꯕꯤ ꯃꯌꯥꯝꯗꯣ ꯇꯥꯔꯗꯨꯅ ꯂꯣꯏꯅ ꯊꯣꯔꯛꯏ ꯃꯥꯔꯁꯤꯅ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯁꯨꯁꯤꯗ ꯐꯨꯕꯤꯔꯤꯁꯤꯕꯣ ꯏꯃꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯅꯁꯨ ꯑꯅꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯇꯣꯟꯗꯨ ꯃꯈꯥꯗ ꯐꯝꯊꯔꯒ ꯀꯞꯂꯛꯂꯤ ꯑꯦꯅꯤꯁꯨ ꯀꯞꯄꯤ ꯏꯃꯥꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯅ ꯆꯠꯂꯨꯔꯤꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇꯅꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯑꯦꯅꯤ ꯀꯞꯂꯕꯅꯤ ꯄꯤꯡꯀꯤ ꯉꯛꯅ ꯏꯆꯥꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯣ ꯅꯠꯇꯦ ꯎꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯃꯤꯠꯆꯣ ꯌꯥꯝꯕꯨꯡꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯍꯛꯆꯥꯡꯗꯤ ꯎꯅꯔꯦ ꯑꯗꯣ ꯃꯆꯜ ꯑꯩꯕꯨ ꯂꯥꯛꯄꯗꯗꯤ ꯌꯥꯝꯕꯨꯡꯅ ꯈꯪꯕꯤꯗꯦ ꯃꯌꯥꯝꯗ ꯂꯣꯏꯅ ꯉꯛꯏ ꯏꯅꯦ ꯄꯥꯕꯨꯡꯆꯧꯗ ꯐꯖꯅ ꯍꯥꯏꯌꯨꯁꯦ ꯏꯅꯤ ꯀꯞꯅ ꯄꯥꯕꯨꯡꯆꯣ ꯌꯥꯝꯕꯨꯡꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯁꯨꯃꯥꯏꯅ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯌꯦ ꯍꯥ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯩ ꯀꯀꯥ ꯄꯣꯏꯔꯩꯒ ꯆꯠꯄꯅꯤ ꯌꯥꯝꯕꯨꯡꯒꯤ ꯍꯛꯆꯥꯡꯗꯣ ꯄꯨꯈ꯭ꯔꯁꯦ ꯍꯥꯏꯅꯦ ꯍꯟꯗꯛ ꯀꯀꯥꯅꯣ ꯂꯥꯏꯔꯤꯛ ꯂꯧꯕꯒꯤ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ ꯁꯨꯞꯅꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯃꯛ ꯇꯥꯕ ꯍꯛꯆꯥꯡꯗꯤ ꯎꯕ ꯐꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯉꯥꯏꯈꯣ ꯅꯨꯄꯤ ꯍꯥꯏꯕꯨ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯗꯣ ꯑꯟꯇꯤ ꯑꯦꯟꯖꯦꯜꯒꯤ ꯍꯦꯛ ꯃꯆꯦꯅꯦ ꯃꯥꯁꯨ ꯋꯤꯁꯅꯤ ꯍꯥꯏ ꯀꯔꯤ ꯑꯦꯟꯖꯦꯜꯒꯤ ꯃꯆꯦ ꯔꯣꯖꯔ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯑꯦꯟꯖꯦꯜ ꯅꯪ ꯍꯤꯡꯂꯝꯂꯕꯗꯤ ꯈꯔꯗꯤ ꯁꯥꯐꯔꯝꯒꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯐꯥꯎꯕ ꯍꯥꯠꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥ ꯑꯕꯥꯁ ꯈꯛꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦꯗꯅ ꯊꯋꯥꯏꯗꯨꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯈꯥꯏꯗꯣꯛꯅꯍꯟꯕ ꯇꯥꯔꯦꯗꯅ
ꯄꯥꯕꯨꯡꯆꯣ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯨꯛꯁꯦ ꯁꯥꯌꯣꯟꯅꯤ ꯃꯇꯝ ꯑꯃꯒꯤ ꯍꯟꯇꯔ ꯖꯦꯛꯀꯤ ꯁꯥꯌꯣꯟꯅꯤ ꯍꯥꯏ ꯑꯗꯨꯒ ꯋꯨꯜꯐꯅ ꯖꯦꯛꯄꯨ ꯍꯥꯠꯈꯤꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯁꯥꯞ ꯁꯣꯟꯈꯤꯕꯅꯤꯁꯨ ꯍꯥꯏ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤꯗꯨꯅ ꯃꯇꯝꯗꯨꯒꯤ ꯍꯟꯇꯔꯗꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯂꯒ ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯋꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯌꯦ ꯔꯣꯖꯔꯗꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯑꯥ ꯌꯧꯅ ꯈꯪꯕ ꯃꯤꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯖꯦꯅꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯅꯤ ꯑꯩꯈꯣꯏ ꯖꯦꯀꯣꯕꯄꯨ ꯁꯅꯥꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯃꯥꯅ ꯀꯜꯂꯤꯕꯁꯦ ꯅꯨꯄꯤꯗꯨꯒꯤ ꯄꯥꯋꯔꯗꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯗꯨ ꯁꯪꯁꯥꯔ ꯑꯃꯗꯨꯗ ꯆꯠꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯖꯦꯀꯣꯕꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯕꯨꯡꯅ ꯈꯔ ꯆꯪꯕꯤꯔꯣ ꯑꯩꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡꯗꯒꯤ SPꯒ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯃꯐꯝꯗꯣ ꯈꯪꯂꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯆꯠꯀꯅꯨ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯈꯔꯁꯨ ꯆꯠꯂꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯃꯩꯁꯦ ꯃꯨꯠꯄ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯄꯥꯕꯨꯡ ꯆꯪꯂꯒꯦ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯔꯣꯖꯔꯅ SPꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯨꯕꯗ ꯌꯥꯕꯤꯔꯛꯂꯗꯨꯅ ꯃꯐꯝꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯁꯣꯝꯗꯅ ꯑꯕꯥꯁꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯅꯨꯃꯤꯠꯁꯨ ꯇꯥꯗꯕ ꯑꯩꯅ ꯊꯤꯗꯣꯏꯁꯤꯅ ꯀꯥꯏꯗꯅꯣ ꯑꯕꯥꯁꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯩ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯣ ꯎꯔꯦ ꯍꯌꯤꯡꯁꯨ ꯋꯥꯋꯥꯏ ꯂꯝꯃꯤ ꯑꯄꯨꯝꯕꯁꯨ ꯌꯥꯎꯔꯕꯅꯤ ꯑꯕꯥꯁ ꯀꯩ ꯑꯃꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯁꯣꯛꯂꯒ ꯃꯅꯝ ꯅꯝꯃꯤ ꯑꯣ ꯄꯥꯕꯨꯡ ꯖꯦꯀꯣꯕꯅ ꯍꯥꯠꯄ ꯑꯕꯥꯁ ꯃꯐꯝꯗꯨꯗꯒꯤ ꯁꯨꯝ ꯖꯦꯀꯣꯕꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ ꯑꯇꯣꯞꯄ ꯖꯪꯒꯜꯗꯨꯗ ꯑꯃꯨꯛ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯁꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪꯗꯨ ꯊꯦꯡꯅꯔꯦ ꯏꯕꯨꯙꯧ ꯅꯅꯥꯏꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏꯕꯨꯁꯨ ꯏꯊꯧ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯄꯣꯛꯀꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯅ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯩꯒꯤ ꯃꯅꯥꯏ ꯑꯁꯦꯡꯕ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯅꯥꯏ ꯑꯗꯨꯃꯛꯅ ꯅꯪꯕꯨ ꯃꯄꯣꯛ ꯑꯃꯃꯨꯛ ꯄꯣꯛꯄꯅꯤ ꯅꯪꯗꯤ ꯑꯊꯣꯏꯕꯅꯤ ꯅꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛꯅꯤ ꯏꯕꯨꯙꯧ ꯑꯩ ꯄꯥꯕꯨꯡꯕꯨ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯥꯡꯍꯟꯈꯤꯕ ꯄꯥꯝꯃꯤ ꯑꯩꯕꯨꯁꯨ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯨ ꯉꯁꯤꯗꯤ ꯏꯙꯧ ꯏꯁꯨꯒꯤ ꯕꯣꯔꯗꯣ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯕꯥꯁꯁꯨ ꯉꯛꯏ ꯅꯅꯥꯏꯅ ꯑꯔꯥꯟꯕ ꯀꯔꯤ ꯄꯥꯞꯆꯦꯟꯕ ꯇꯧꯈꯤꯕꯒꯤꯅꯣ ꯅꯅꯥꯏꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯏꯙꯧ ꯋꯥ ꯍꯥꯏꯒꯦ ꯐꯠꯇꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯅ ꯍꯥꯠꯈꯤꯕꯗꯣ ꯅꯪꯒꯤ ꯅꯊꯧꯅꯤ ꯊꯥꯒꯠꯂꯤ ꯅꯪꯕꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡ ꯖꯦꯀꯣꯕꯇꯤ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯀꯔꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨꯗꯤ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡ ꯖꯦꯀꯣꯕꯇꯤ ꯑꯇꯣꯞꯄ ꯃꯄꯣꯛ ꯂꯩꯇꯦ ꯀꯅꯥꯒꯤ ꯁꯥꯌꯣꯟꯁꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯃꯌꯥꯝꯒꯤ ꯃꯀꯣꯛꯅꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏ ꯑꯗꯨꯗꯁꯨ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯕꯤꯌꯨ ꯏꯙꯧ ꯑꯗꯨꯗꯤ ꯑꯩ ꯄꯥꯕꯨꯡꯕꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈꯥꯛꯂꯒ ꯊꯅꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯏꯁꯨ ꯅꯨꯄꯥ ꯅꯪꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯖꯦꯛ ꯑꯃꯗꯤ ꯑꯦꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨꯕꯨꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯔꯣꯖꯔ ꯑꯃꯗꯤ ꯄꯥꯕꯨꯡ ꯖꯦꯀꯣꯕꯀꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯍꯦꯟꯅ ꯆꯦꯠꯈ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯁꯨ ꯅꯪ ꯃꯥꯏꯊꯤꯔꯅꯤ ꯑꯕꯥꯁꯁꯨ ꯋꯥꯔꯧꯖꯩ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯟꯇꯔꯒꯤ ꯃꯄꯣꯛꯁꯤꯗ ꯑꯃꯨꯛ ꯄꯣꯛꯄꯤꯔꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯤꯅꯣ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯑꯦꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨꯅ ꯍꯦꯟꯅ ꯂꯨꯝꯈ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯃꯤ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕ ꯅꯪꯒꯤ ꯄꯥꯕꯨꯡ ꯔꯣꯖꯔꯅꯤ ꯁꯥ ꯃꯔꯛꯇꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯖꯦꯀꯣꯕꯅꯤ ꯑꯔꯥꯟꯕ ꯇꯧꯗꯕ ꯑꯐꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯥ ꯑꯣꯏꯔꯕꯁꯨ ꯍꯥꯠꯅꯕ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯈꯤꯗꯦ ꯑꯕꯥꯁ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯄꯦ ꯏꯙꯧ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯩꯔꯥ ꯍꯥꯏꯕꯤꯌꯨ ꯑꯩ ꯑꯣꯏꯔꯕꯗꯤ ꯂꯧꯁꯤꯟꯕꯤꯔꯣ ꯏꯁꯨ ꯅꯨꯄꯥ ꯅꯪꯁꯨ ꯍꯟꯗꯔ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯂꯩꯕ ꯑꯐꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯃꯍꯥꯛꯅꯅꯤ ꯄꯨꯝꯅꯃꯛ ꯑꯣꯏꯍꯜꯂꯤꯕꯁꯦ ꯃꯍꯥꯛ ꯐꯠꯇꯕꯤ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯨꯕꯤꯁꯅꯦ ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯠꯊꯣꯛꯄꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯠꯊꯣꯛꯂꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯐꯪꯗꯕꯒꯤ ꯁꯥꯞ ꯀꯌా ꯑꯃ ꯁꯣꯜꯂꯤ ꯂꯥꯟꯖꯗ꯭ꯔꯕ ꯁꯥ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯤ ꯑꯩꯈꯣꯏꯅ ꯍꯟꯇꯔꯗ ꯐꯠꯇꯕ ꯁꯥ ꯍꯥꯠꯂꯨ ꯍꯥꯏꯕꯅꯤ ꯑꯐꯕ ꯍꯥꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯖꯦꯛꯅ ꯑꯣꯔꯤꯖꯤꯅꯦꯜ ꯀꯥꯔꯂꯣꯁꯄꯨ ꯍꯥꯠꯄꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗꯦ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ ꯃꯇꯦꯡ ꯄꯥꯡꯅꯈꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯁꯨ ꯅꯪ ꯑꯐꯕꯅꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅꯤ
ꯑꯕꯥꯁ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯔꯣꯀꯤ, ꯔꯥꯀꯦꯁ, ꯂꯤ, ꯑꯦꯟꯖꯦꯜ, ꯔꯦꯒꯥꯟ, ꯂꯤꯑꯣ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ꯫ ꯅꯆꯥꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯉꯥꯛꯄꯤꯕ ꯍꯩꯕ ꯑꯊꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯒꯤ ꯑꯩꯅ ꯕꯣꯔ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯌꯨ ꯏꯁꯨꯒꯤ ꯑꯄꯥꯝꯕ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯣ ꯈꯥꯏꯗꯣꯛꯅꯕ ꯄꯥꯝꯃꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯖꯔꯣ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯄꯥꯕꯨꯡ ꯖꯦꯀꯣꯕꯄꯨ ꯊꯤꯕ ꯐꯪꯅꯕ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯂꯥꯛꯂꯒ ꯈꯨꯔꯨꯝꯖꯔꯝꯕꯅꯤ꯫ ꯑꯩꯅꯁꯨ ꯕꯣꯔ ꯄꯤꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯀꯅꯥꯅꯁꯨ ꯈꯥꯏꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩꯅ ꯈꯥꯏꯗꯣꯛꯂꯕꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯏꯗꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯊꯤꯕ ꯅꯅꯥꯏ ꯆꯠꯆꯔꯒꯦ꯫ ꯑꯕꯥꯁ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡ ꯖꯦꯀꯣꯕꯄꯨ ꯊꯤꯕ ꯂꯥꯛꯏ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ! ꯖꯦꯀꯣꯕꯇꯤ ꯁꯣꯝꯗ ꯁꯥ ꯆꯥꯔꯤꯉꯩꯗꯨꯗ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ, ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯕꯨꯡ ꯃꯐꯝꯁꯤꯗ? ꯃꯇꯧ ꯀꯔꯝꯅ ꯑꯩꯗꯤ ꯀꯥꯏ ꯂꯣꯠꯂꯤ ꯇꯧꯔꯤꯁꯤꯗ? ꯏꯕꯨꯙꯧ ꯄꯥꯈꯪꯕ, ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨꯀꯣ꯫ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯑꯕ꯫ ꯑꯩꯒꯤ ꯅꯨꯄꯤꯇꯣꯟ, ꯏꯆꯥ ꯑꯅꯤꯗꯣ ꯑꯩꯒꯤ ꯑꯃꯇꯪ ꯉꯥꯏꯔꯕ ꯏꯌꯥꯝꯕ ꯔꯣꯖꯔꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯑꯕ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯑꯦ꯫ ꯄꯥꯕꯨꯡ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯁ, ꯅꯛꯁꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯖꯦꯀꯣꯕꯇꯨ ꯎ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯒ ꯂꯣꯠꯈ꯭ꯔꯦ꯫ ꯑꯕꯥꯁ ꯃꯅꯝ ꯅꯝꯃꯤ꯫ ꯄꯥꯕꯨꯡ, ꯊꯣꯔꯛꯑꯣ꯫ ꯎ ꯃꯊꯛꯇꯒꯤ, ꯁꯅꯥ, ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯣꯟꯅ ꯏꯄꯥꯝ ꯆꯥ ꯇꯣꯛꯅꯔꯁꯦ꯫ ꯑꯩ ꯅꯣꯏ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯕꯅꯦ, ꯅꯪ ꯂꯥꯛꯄ ꯉꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫